Ngasi nungdarin phongkiba pauniko pause dagi maru oiba pau khara khangasaraga miyamda khudo tamjige Kuki Phurupta Namthak tauba Miyosingni haina laothokhre lamdam asida thokliba chahi amaga tha ani fajilaklaba irang asigi warasim praknaba Kuki singa wari sanaba haure haina Chimis the Emberenga Guwahati da wari sanarobani haba Kuki MLA ni CSO gi luchingba amagi mathakta Kuki Phurupta Namthak tauba Miyosingni haina laothokhibaga lanina social boycott taunaba phereb laukre haire loinana oyakleba phiba masina Kuki jo singi marakta sauna chainaba amadi charangnaba leire haire pawasina makha taraduna hai Manipur irang asi laksinaba Kuki singa wari sanaba haure haina Chimis the Emberenga phongdokhiba do ITLF amasung Kuki MP na chingba tunga balup sing yakhidraba matung wari sanaba aduda saitu ge MLA haukhile kigen timaimu ki MLA usang lungsinate amade mar MP ge president Joseph Mar yawi haiba khangba ngamle haire maramasina makoi ahumba Kuki singi marakta namthak tauba Miyosingni haina laothokle haina su chero amana hairakli hauji tholibe irang asiga mai lenina Kuki singi oina semkiba Secret Nampe Intelligence Department Hybrid Group amana Jogam News kauba Kuki singi pau general amada thagalakiba post amada haukiba January kungani toida Manipur ge Chief Minister Emberenga Kuki gi luchingba kharaga unadada hauji tholibe irang asigi oraisim prognaba wari sanare haiba wafam ama social media da bio erakki madugi matungda Chief Minister masamangna su media da Kuki singa wari sanare amade oraisim prognaba thawa paikhale haiba wafam phongdokki adom oinama Kuki singi mahut sinina wari sanakhiba Miyosing adu kana no haiba khangba ngamdana leirakibani wari sanaba aduda yaukhiba Miyosing adu MLA haukhilem kigen MLA mangsuru sanate amasung Mar MP gi President Joseph Mar ni haiba khangba ngamkhibani haire Kuki singi separate Nampe Intelligence Department na Jongam News da piba report ki matung ina haukhilem kigen asi lanhek horakpadagi Chief Minister Emberenga wari watai sanaba miyoine Mahang highway sembagi compensation pibada miyamdagi sel zaba misak amani Minister Phampangnaba masagi furupu yonthokpa bisa amani haide Salagi chairman oirama samarjike thonggalda bom leiramlei ngarang numidang pung 10 makharom tarapa aduwaida sagoban tela lokrapam leikaida leiba hanagi salagi chairman oiramba narengbam samarja amade hauji salagi board member oiriba mayamba narengbam Bishwarji kapuna leiminaba mayumge thonggalda sakhangdaba singna bom ani langsilamlei bom amana thongal makta da pukhai khraga bom amana thangnana leiba RK Ranjan Club ke abarje oirebagi mayumge thongalgi nakala pukhai da bom amata aduna leiramlei thaudo asi lekai miyamna mokhol amatai hajuna yengnarubada pukhai da bom adu thengnarakibani hariba bom asi Manipur police laktuna lakhaikhre thaudo asi ki matangda naina sangna mifam ama pangthoktuna yaningdaba phongdokkhre maramdi miyamna chetpa lambi yungkungna leiba mafam oibana misimina aso apan thokpa yaba leibana yumlakta bom langsimba yaningde asiguma thoaningnaba thaudo asi makhatana thoanbiganu haire selgi demand tauba miyoi manga phangamkhre Kaksing khunau thinam ningthau lekaida aina thingkraba lalharu amana selgi demand ga mai lena miyoi ama phagadore haba pau ama Kaksing district ke SP ki me makhada Kaksing district police amadi commando gi team amana mafamda sangsinduna thiba homagi thabak chathabada miyoi manga ga konuna khusu khulagi konuna phangamkhre haire Makha tarakpoina kanglaipa ki mairagi pause dagi maru oiba pau khara khangasiraga miyamda khudo tamjige Dana Manjari University ke Register in Charge ki wafam da Mairoi Singh Penadre Dana Manjari University ke Register in Charge na thamlaki wafam da University asi ke Mairoi Singh na Penadre ngasi University asi ke complex da Pami Singh ga unavada Dana Manjari University ke Student Union ke General Secretary takhe mayum DJ na Pami Singh da phongdokhibadi University asi ki taruk suba semester ki exam athupa matamda tawgani hariba wafam adu khaktana Mairoi Singh thengnariba khudongchadaba kaya asi ko anbangamloi ani suba amadi mari suba semester ki exam so aduga taruk suba semester ki exam ga punna tawfam thokpane amamda manga suba semester ki exam phaba haidoktraga taruk suba semester ki exam tawbana karamna watho asi warasim purakidoribana haiba hangso hangki mahana makhata na hai asigo malenga ki asoba kaya asina Mairoi Singh na tonga ba university singda makhata na mahi tamthanaba honabada sauna akaiba pire Mairoi Singh career mangba yabagi phibam asigi teksa asi kanana pugodoribano haibadusu mari lenaba singna pakhom pibiu loina Mairoi Singh na changsileba khongjanga side miyamna lanna khalanaba hotnabigano hainasu takhel mayum bijena phongdoki takyalda lariba Sai North East Regional Center asi Kuki amana director in charge oina puraga
Mizoramda laithokhibadagi mapu pandabaga manarei. Imphal West District ki manung chana takyelda lairiba Sport Authority of India Sai North East Regional Center asi mapu pandabaga chap manarei. Sai Regional Center asi ki Director in charge oina puriba Churchampurdagi Kuki macha Lamithang hariba miyoi asisu Mizoram ki Science Center amada thabak tawduna laikhibadagi Regional Science Center asi ki thabak thoram kayada yamna chawna akaiba thokle hairi. Pau asina phangba pau gi matung inade Tayal Fata lariba Sai North East Regional Center asigi makhada Ulau Khuma Lampak Mizoram amadi Nagaland na chingbada lariba Science Center sing asi lairi. Hariba Science Center sing asigi headquarter oina Regional Director ama laigadabani. Adubu full Regional Director gi post asi ngasi phawba haptuna lairi. Haujiki oina Lamithang hariba Churchampurdagi Kuki macha asina Director in charge oina puduna lai. Laibak thibadi hariba miyoi asisu Manipurda thokliba kanglu anigi lan asina Maram oiduna Mizoram ge Science Center da haujik laikhre. Pawachin hai niyam ge matung ina Tayal Fata laiba Sai North East Regional Center asida full power Regional Director ama thamgadabani. Aduba hariba thamam thokpa Director asi thambidaba maramna Sai North East Regional Center takyelna matam gi oina sana khotnabaga mari lena pakhakadaba thabak thoram kaya pakhapa ngamdana lairi. Hauji Center asigi Director in charge oina puriba miyoi asina Mizoramda laikhiba maramna maru oiba official files sing e-file oina chatnaba natana tangai fadaba chathok chachin tawdaba yadaba official gi thabak sing pangthokpa ngamdana lairi hairi. Pawachin hai Imphal Aurangabad Patiala Guwahati na chingbada phamung chahum laigadaba hostel amamam sanabagi order haukiba sai thokre. Aduba hariba center ahum dade hostel asi saba loikre. Manipuri oina de hostel asi ngasi phawba sadana lairi. Masi karigino haibada Sai North East Regional Center ta elgi oina full Regional Director ama hapidaba haujik Director in charge oina puriba Kuki macha asinasu Mizoram gi Science Center ta laikhibadagi mafam matam chana thaba pangthokpa ngamdabadagi Manipuri oina sagadaba phamung chahum laigadaba hostel asi saba ngamdabani hairi. Pawachin hai aduki matik mathau taba hostel asi saba ngamdabadagi matam matangi oina masana kaya gi tournament kaya pangthokpa mapaldagi sanaroi amadi mari lenaba official sing kaya Manipurda lakpa matamda laifam laitabagi awaba yamna chawna mayoknaduna lairi hairi. PM Modi karamba matamda mikap tholakadagi Priyanka Gandhi Jiribam District ngarang khulai paba Kuki singa khothongnawada CRPF person ama laikhidrama matung Central Government amadi Prime Minister Narendra Modi asi karamba matamda mikap tholakadagi hana Congress ki luchingbi Priyanka Gandhi agran hangakli ngarang Jiribamda CRPF ki jawat ama laikhidabagi matangda Luchingbi asina mahake social media X account da awabasu phongdorakli. Mahangna makhatan hai mamang sei ki me ahum dagi haukiba irang asina statusigi kanglup ani ki marakta khaibung tanaduna lairi. Phibam asi yaw olaba phawbada center lenga amadi Prime Minister Narendra Modi na kari amata hajana tumina laibagum laibasi karamba matamda tumbadagi makeup tholakadagi hanasu hanglakli.